ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯁꯨꯞꯅ ꯀꯨꯟꯃꯔꯤꯗ ꯊꯦꯡꯅꯈꯤꯕ ꯏꯆꯥꯎꯅ ꯂꯝꯁꯥꯡ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯦꯛꯃꯥꯏ ꯗꯥꯝ ꯑꯃꯁꯨꯡ ꯁꯥꯏꯠ ꯀꯦꯅꯦꯜꯒꯤ ꯁꯔꯨꯛ ꯈꯔ ꯀꯥꯏꯈꯤꯕ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯦꯝꯖꯤꯟꯗꯅ ꯂꯩꯔꯦ꯫ ꯗꯥꯝꯒꯤ ꯀꯥꯏꯈꯤꯕ ꯁꯔꯨꯛꯁꯤꯡ ꯁꯦꯝꯖꯤꯟꯗꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯛꯃꯥꯏ ꯑꯃꯁꯨꯡ ꯍꯩꯉꯥꯡ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯜ ꯃꯥꯄꯟꯒꯤ ꯂꯧꯐꯝꯁꯤꯡ ꯆꯍꯤ ꯑꯁꯤꯗ ꯂꯧ ꯄꯥꯟꯕ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯜ ꯃꯥꯄꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯝꯁꯥꯡ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯦꯁ. ꯔꯥꯖꯦꯅ ꯉꯁꯤ ꯗꯥꯝ ꯑꯗꯨꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯦꯁ. ꯔꯥꯖꯦꯅ ꯍꯥꯏ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯔꯤ ꯂꯩꯅꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯗ ꯗꯥꯝ ꯑꯁꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯏꯟꯖꯤꯅꯤꯌꯔ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯗꯥꯝ ꯑꯁꯤꯒꯤ ꯂꯥꯏꯟ ꯀꯦꯅꯦꯜꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯝꯖꯤꯟꯗꯅ ꯂꯩꯕ ꯑꯁꯤꯅ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤ ꯂꯧ ꯎꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯆꯪꯅ ꯁꯥꯔꯕꯁꯨ ꯗꯥꯝ ꯑꯁꯤ ꯁꯥꯕ ꯃꯇꯝꯗ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯗꯕꯅ ꯉꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯄꯅꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯗꯥꯝ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯏꯁꯤꯡ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯂꯩꯔꯛꯇ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯝꯁꯥꯡ ꯑꯦꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯇ꯭ꯌꯨꯕꯋꯦꯜ ꯍꯨꯠꯄ ꯍꯧꯔꯝꯂꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯄꯥꯏꯈꯠꯈꯤꯗꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯇ꯭ꯌꯨꯕꯋꯦꯜ ꯍꯨꯠꯄꯒꯤ ꯋꯥꯛ ꯑꯣꯔꯗꯔ ꯑꯗꯨ ꯀꯅꯥꯅ ꯄꯤꯕꯅꯣ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛ ꯊꯤꯒꯠꯄꯗ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯒꯕꯔꯅꯔꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯕꯤꯌꯨ, ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯗꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯒꯕꯔꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯦꯛꯃꯥꯏ ꯗꯥꯝꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝꯁꯦ 2024ꯗ ꯑꯩꯈꯣꯏ ꯐ꯭ꯂꯠ ꯇꯧꯈꯤꯕ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯤꯚꯝꯁꯤ ꯀꯔꯤꯝꯇ ꯑꯍꯣꯡꯕ ꯂꯩꯇꯅ ꯑꯦꯁ.ꯖꯤ.ꯇꯤ. ꯍꯟꯗꯛꯀꯤ ꯑꯃꯨꯛ ꯐ꯭ꯂꯠꯇꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯜꯂꯒ ꯃꯥꯏꯀꯩꯁꯤꯒꯤ ꯄ꯭ꯔꯖꯥꯅ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟꯅ ꯏꯁꯤꯡ ꯄꯤꯔꯛꯈꯤꯅꯤ ꯍꯥꯏꯅ ꯉꯥꯏꯔꯤꯕꯁꯦ ꯃꯁꯤ ꯑꯁꯥ ꯇꯧꯔꯤꯕꯁꯦ ꯑꯩꯍꯥꯛ ꯇꯧꯕꯤꯔꯅꯨ꯫ ꯃꯁꯤ ꯑꯩꯈꯣꯏ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯎꯕ ꯅꯠꯇꯅ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯗꯥꯝꯁꯤꯅꯗꯤ ꯃꯥꯏꯀꯩꯁꯤꯒꯤ ꯄ꯭ꯔꯖꯥꯅ ꯏꯁꯤꯡ ꯐꯪꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯏꯀꯩꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯔꯤ꯫ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯗꯤꯄꯥꯝ ꯀꯥꯡꯕꯨꯗ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯂꯩꯔꯤꯕ ꯀꯃꯤꯁꯅꯔ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝꯅꯁꯨ ꯆꯠꯂꯒ ꯍꯥꯏꯔꯤꯕ ꯁꯥꯏꯠꯁꯦ ꯚꯤꯖꯤꯠ ꯇꯧꯕꯤꯔꯒ ꯁ꯭ꯄꯣꯠꯇ ꯚꯤꯖꯤꯠ ꯇꯧꯕꯤꯔꯒ ꯂꯩꯔꯝꯃꯤꯕ ꯐꯤꯚꯝ, ꯊꯥꯗꯈ꯭ꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝ, ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃꯇꯪ ꯇꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩꯍꯥꯛ ꯍꯥꯏꯖꯅꯤꯡꯉꯤ꯫